July 3 ki thiba khangdana laikiba mahairoi ani linthoi ngambi amadi Hemajitpur Chin Kuki Jo terrorist singna tamthina ot nairaba matung mihathina hatkiba thong asibu yaning deba phongdo gaduna ngasi hairangoi thong maibam laikai kaibung oinam laikai kaibung maibam laikai naurem laikai mantri khong mayai laikai mantri khong makha laikai langthabal chingthak langthabal kunja awang laikai langthabal maitei lamkhai langthabal kunja mayai laikai langthabal khopum kabui khun lilong chajing karam hauraibi kangjeipung mapan naran kunjin kakwa mapham singda wakat meepham phamkhre Langtabal khopum kabui khunda phamkhiba wakat meepham aduda saruk yakhibi kabui women society ki member kamai chandani na hai manipura thokliba irang asigi waroi cinema puraknaba hotnabada India ki prime minister home minister amadi manipur ki chief minister na atoba thodang Laurakni haibagi thazaba manipur miyam thazaba thamli hairi mahairoi ani gi mihata chenaba miyoi sing asi fawba central amadi manipur lengak na puthokpa ngamdaba asimak yamna ikai ningai ni phudung khuding makta khenaba mideng yenglabra chingnadaba ngamde haiki manipurda khundam ba kanglu khudimaki marakta khenaba thamdana punna nungsi sanana lemnanaba lengak ngasu sinbiu nungsinaba leitrabadi manipurda nongmadi masak thiba lamdam ama soidana oirakani hainasu chandani na phongdoki Amisa adigi Manipurda sembire mokoina maruoina afaba watem birakani haibase akoigi asajichu kaidri thamni adugu ngasi phawba mokoina haimta phundoraktaba ise masa anida miyengse manadaba manba oina ui adugu punamaki phananaba aduna laiminariba jati khodimakna nungsinana hinminaba yanaba thorang langbiu haibase haijaningi aduga khoi Manipur sidi jati yambanina awareness kumba kharsu yamna tawhanningi nungsinabase yaudunadi akhoi Manipur gi masak yam thirakpa haibtu oirakani Nakalamarum da Langthabal Kendra Mera Paibi coordinating committee na senduna Lilong Chajing Leihau Khongda Pangthokiba wakat meepham aduga mari leinana committee asige secretary na Mairakpam Omitana Phongdorakpada India ki Prime Minister Narendra Modi na Beti Bachao Beti Padhao haiduna lauriba kholao asi Manipur ki kuki nupi khaktagira maitai nupi singidi yaudabra haina hangki kuki nupi ani mafi thongdana miyamangda puki haibagi damaktadi numinini gi manungda fagadabani haiduna faduna thamki tahi nauriba maitai mahairoi ani gi mihata chenaba miyoi singdi karigi hauzik fawba fawa ngamdribano mihat asigi matangda karigi wafam amata hauzik fawba phongdoktriba asin takpadi Manipurda lairiba kanglop masel gi marakta khenaba mideng yengde takpani haiki भारत की प्राइम मिनिस्टर नरेंद्र मोदी ने बेटी बचाओ बेटी पढ़ाओ हाइबगी खोलाओ की लाउबा अदुगा बेटी बचाओ बेटी पढ़ाओ हाइरिबा खोलाओ असि मणिपुर की कुकी नुपी खतगिरा मैतै नुपी की याउदब्रा कुकी नुपी अनि की वायरल वीडियो दी पुंग कुनमरी की मनुंगदा फागदबने हाइबगी खोलाओ लाउदना नमदना सु फाबिगिबा अदुगा अखोई की माइनर ओइरिबा इसा अनि बु मिहाथिना हातोगा थंबिरमबु ngasi बावदा लेंगातगी करिगुंबी मतगी खोलाओ लाउबिरक्तबा करिगुंबी तगी वाहे हाइबिरक्तबा अखोई की इसा नुपी हिजम लिंथोय ngambina mafi selaga sirambagina भारत की प्राइम मिनिस्टर नो खोलाओ करिगुंबी मता हाइबिरक्त्रिबसे सेगुंबा सेंटर की ओइरो स्टेट की ओइरो सैदा पीरिबा मोइना पीरिबा अचान मिलाई नाइबा थोगों असे मणिपुरदा लेरिबा मैरा पाइबी ममा खदिंगमना यानिंगदे Ningom thong kitna panung mera paibina chenkuki jo terrorist singna minung siyaudana hatok pikraba hizam linthonga bi chanu amasung fizam Hemajit ki achuma wayan fanghalu mihar pe terrorist singi sibi ki chirak piu haidana ngasi ningom thongza da wakat meepham phamkhre ngasi ekhoina phamjari badarna se ate rimtagi natte ekhogi isanupi linthoi amadi isanupa hems anibu narco terrorism gi khulai paiba kuki singna haukiba July gi tang 3 ta faraga mafam khangdana makhoibu otpa naiba yaba opi nei birul matungda mihat thina halaga social media da viral chalakpase sidagi aikhoigi sarkar nena leiriba ipa ipu singsi asina khoibu ngakpi gadra haraga madugi onna tainabada makhoina chaluba laluba khongthangdugi macha masu aikhoina price tawre Nongpok Sanjenban apun balup na senduna Sanjenban community hall da mahairoi hatpa kuki terroristing ahak pachirak piu haiduna wakat meepham phamkhre saruk yakhiba mera paibi amana mara lejadaba mahairoi ani hatkhiba ki mayokta mahairoi sing amadi miyamna khongjang sangsin bada security force singna nongmai kapsin duna ka henba thong jathaba yaning de haina phongdoki